Guwahati Imphal tamna purakpa Newsprint yaungna press materials sing Kangpopida ngarang masak khangdaba singna nungthil pobopta mai thakibagi thawongbu All Manipur Working Journalists Union amzu amadi Editors Guild Manipur EGM na akanba mongda yaningdaba phongdokpa oina hayeng pauche sing phongba amadi electronic media singi pau sandokpa leptuna khongjang sangsilagani Manipur Press Club Lokta Hall da pangthokiba amzu amadi EGM ki athuba mifamna thawdoduba kanba mongda yaningdaba phongdokpa galoina na pau phongba natraga sandokpa leptuna khongjang sangsinaba warep laukibani yamlaba printing materials sing mai thakibagi thodok asigi afafata pumnamak state government security advisor amasung DGP na pugadabani hairakli state asigi irang asi hek thokpa haurakpa matamdagi press materials sing purakpada apanba pihanganu amadi matik chaba section thorang lokhat piu haiba wafam asi amzu amadi EGM na taksinduna lakpani adubu national highway sing Imphal Jiribam amadi Imphal Dimapur lambida sakhangdaba sing na printing materials sing purakpada apamba mongda sel khaiba amadi transporter singda awaba pibagi thabak lakshin bangamdri mai thakraba polam sing asigi compensation state lengak na pigadabani haina su demand tawri